अरोइब पाउ भारत की अपुनबगे सक्तम कायहंदनबा होनखिबा भारत की लुचिंगबी प्राइम मिनिस्टर इंदिरा गांधी के वाखलोन अदो ngasiगी मिरोलना काउफम थोकते हाइना सीएलपी लीडर ओ इबोबिना फोंदोख्रे कुकी मिलिटेंट की खोता लैखिद्रबी अबिमचागी असिबा हकचांग मियामना अरोइबा इकाई खुमनबा उल्लबा मतुंग कांगसुप चिंखोंगदा लैरोल सनख्रे अमदी मियोई तनार इंधोइरोमना जिरेबांगी मखलरान रोयगी युमदगी सेल ओइना लुपा लाख तरुक मखाई अमदी सना अमसुंग मोबाइल अनि याउना पुन्ना लाख मापन रोंगी माल संग लुट तौख्रे खुरुमजरी ममी टीवी ने संदोक सबा मणिपुरी पाव मियंग ताबरी बसिंगबु जयश्री नतराम नौक्सरी पाव संदोक ने पिजरी भारत की अपुनबगे सक्तम कायहंदनबा होनखिबा भारत की लुचिंगबी प्राइम मिनिस्टर इंदिरा गांधी के वाखलोन अदो ngasiगी मिरोलना काउफम थोकते हाइना सीएलपी लीडर ओ इबोबिना फोंदोख्रे वाफम ngasi बीटी रोड लेबा कांग्रेस बावन द पांगथोकपा इंदिरा गांधी की चही चामगा शुबना तरुक शुबा मपोक नुमित पालन थौरंगा मरी लेनाना पाउमी सिंगा उनबा अमदा फोंदोखिबनी मणिपुर प्रदेश कांग्रेस कमिटी ने सेंदोना पांगथोकिबा थौरम अदुदा सीएलपी के लीडर ओ इबोबिना मखा तारुदुना हाइकी अपुनबा भारत अमगिदमक लेपलंबा नुपी लक्तगी अहानबा प्राइम मिनिस्टर इंदिरा गांधी के मपोक नुमित असिदा भारत सिनबा थुंगना क्वामी एकता दिवस पालन थौरम पांगथोकली स्टेट असिदसु पालन थौरम असे पांगथोकतुना लुचिंगबी असेगी मफमदा इकाई खुमनबा उल्ली अमदी महाकी मफमदा हाइलै कतुना निंगसिंखी भारत तगी तोखाइना तागनी हाइना खालिस्तान भारत के मायोक्ता इरांग थोलकपा अमदे लाइनिंग लाइसोनगे मफम ओइरिबा गोल्डन टेंपल दा लानबन फावबा ओइसिनदुना लैखिबदा मधु तौगनो हाइरबा फावबदा याखिदबदगे तखाइखे अदुगुंबा भारत पो मचे ताबा यारोय हाइना लेबखिबा लुचिंगबी असिगे मपोक नुमित न लाकपदा अइखोइ खुदिंगमकना महाके मफमदा इकाई खुमनबा उतपनि हाइखि भारत की यहान हानबा नुपीना प्राइम मिनिस्टर ओइबिरम्बी श्रीमती इंदिरा जी की चाम तरुक सुबा मपोक मोन पालनी मणिपुर प्रदेश कांग्रेस कमिटी ना सुनबी लांगबीदुना ngasiगी नुमित असे वाकनी एकता दिवस पालन अदुगा नेशनल इंटीग्रेशन हाइदना कोई ऑब्जर्व तौजरीबसी कांग्रेस की कर्मी खुदिमंगना गुंबा फंक्शन सिदा इंसिनबीबा टाइखनजरीबा लीडर सिंह कांग्रेस की प्रेसिडेंट पीसीसी की एआईसीसी की सीडब्ल्यूसी की मेंबर डेमोक्रेसी चटपा लेपाकनिना भारत असिदा माना अपाम्बा डिमांड तौबा याय हाइदना भारत कायबा याबा डिमांड कया चथरपा वायोलेंस यावना चथरपा अदुगुंबा अवोंग थौदौ मयाम अदु माना यारोय तौगनु भारत कायबा यारोय अइना हिंनिंगैदा अइ भारत कायबदी यारोय तौगनु हाइबदा यारक्तबदगी अतै अल्टरनेटिव ऑप्शन लेतबनिना भागना अदुगुंबा एंटी नेशनल ओइबा ऑर्गेनाइजेशन सिंग अदु थोकनबा होनखिबा मागना कथोकपिरबा मयाम सिंग अदु निंगसिंगदुना भारत कायबा यारोय अदुगा मणिपुर कायबा यारोय हाइबा पांदमदुगी मागी मूर्तिदा मागी फोटोदा हई लई अंगंबा कत्तना होइना माबु निंगसिंगजरीबसे कुकी मिलिटेंट सिंगे खुत्ता पुंसी लोंग्रबे अबेंसागे असिबा हक्सांग ngasi मियामना अरोइबा इकाई खुमनबा उल्लबा मतुंगदा कांगचुप सिंखोंगदा लैरोल सनख्रे थासेगी तरेटा कुकी मिलिटेंट सिंगना बॉम अमदी नौमै सिजिनदुना कांगचुप सिंखोंगे मैतै खुलदा लांदारकपदगे नौमै मरुना नंगलदा पानबदगे रिम्सता लाइकनबा ngamdana लैखिद्रबे ख्वाइराकपम निंगोल लैचोंबम ओंबी अबेमचा देबी ngasi मियामना रिम्स के मोक्तगे लौरगा अरोइबा इकाई खुमनबा उल्लबा मतुंगदा इम्फाल वेस्ट के कांगचुप सिंखोंगदा लैरोन सनख्रे इबेम सामिसी की मतंगदा सेंकिबा जेएसी अगेंस्ट द ब्रूटल किलिंग ऑफ ख्वाइराकपम निंगोल लैचोंबम ओंबी अबेमचागे कन्वेनर एम इनाउबिना पाउमी सिंगदा हाई जेएसी ना मणिपुर गवर्नमेंट थंकिबा वाफम सिंग लैखिदबगी इमुंगदा चानबा गवर्नमेंट के थबक अमा पीबा लैखिद्रबीगे थवाई याउद्रबा हक्सांग कांगचुप सिंखोंगदा अरोइबा मथौ मंगम पांगथोकपा अमदी इम्फाल वेस्ट के कांगचुपतगे लैमखोंग फावबदा लैरिबा खुल सिंगदा हप्ता खुदिंगी ऑपरेशन चथदुना असोय अंगाम थोअनदबा हाइबा वाफम सिंग चीफ मिनिस्टर ना थबकता ओंथोकनी हाइबगी थाजबा पिरखे ngarang numidang wairam pung Amarom changna JSC amadi Chief Minister ga wari sanaduna nakal animakta yanaba purakpadagi abemsage asiba hakchang lobani hainasu JSC against the brutal killing of khwairakpam ningo leichombam ongbi abemchage convener M Inawina permission the phongtoke
ngarang si koi si minister gida sangjarubada koi yamdrabada pung amaga khara hena koi wari sana jaba matamda hariba koi no thamjariba point manga turuk tigi manungda point punamak loina yanar kanda point ama ani khakang di khajitang thidok thejin tawnarga koi yanba pore point sing di koi na petang chong panjarabada kangsup koi gi kangsup ki kanoda lariba reserve forest ki area da encroacher singna lam khopsal laga tasle se ko numi humni gi manungda masi takthok piyo na haiba adigi loina loina na ko gi kangchup hill gi mathakta kangchup hill haiba si ko gi ari bagi kenoda ko na sakpa nong phai sing haidana darbar na ayaba pidna ko gi san senbam moidana adigi ko gi jangna pi thibam sing thibam moidna leiramba singba singji jati mana tasla kana moigi maming thonjala kana ngasi matam madana ke kano jaute na lermi housing na ke songlung na sumaina makhan makhan gi lam maming si onjal lakna adumaina tasalak pa adum lam si mathak si ai kogi ipai pu singna kogi san selamba adegi di sing chalamba hinjang na pithiramba adum phamni hari pham sida ai kogi ngasi leigidraba chanupi sigi thawai yaudra baksang ji koina leiron chanjege na haibadu mati minister gi site gi madudi koi sarkar gi thabami koi na tawjarge suksoi sodana nogi kano du noina pami ba mong duma koi na singani ado hojeu jik maki onedi leiron channa bagi mafam se mafam du tawro no haibadu maga koi na point ani chi katani koi na thaidu tejin tawna ba atopa point punamak ti loin yanare aduna taba koi na sugaw gaw taba point da minister yam phajaba koi ni khwaidge na pamjaba hapta khudingi leima khongdegi na kangchup chingkhonggi leiriba area sibawda operation hapta khudingi tawba bombing operation aduga aikoigi manipur gi khwaidgi strong bunker oiramba mafam ama kangchup hojiki ke songlung ngaina leiriba mafam sida nagesor makong hariba singba khwaidgi na kanma mafam lanban sigi mafam simaktada aikoigi state force ki adumba outpost ma da hangbirani hana yamna thajaba ma ko pibirakpa hariba point ani duma ko da mana hapsan birakpu duga loinana ko yam hara horona ate ate point sing ko yanarga ngasi ko gi thawai yaudrba sang si ko lawbagi yabu lawnar kana uje ko thawai yaudrba sang si lawum kamsta lakshan Hindi lon ngangba miyoy tara ni thoirom na jiribangi makalran roy gi yumdagi sel oina lupa lak taruka makai amadi shana amasung mobile ani yauna punna lak mapanrong gi malsang lut tawkre haidi matang kuina lut pa tawgi thabak tawrudrabagi tungda ngarang numidang pung taramathoy ga mini kontra rom taba matamda jiribam police station latingkhal part 1 da leiba makallan roy chahi humphudra apokpa laikhidraba Norris Sham Roy gi yumda namai macha paiba mamai khumba Hindi lon ngangba miyoy tara ni thoilom laktuna yumda sel oina lupa lak taruka makai amadi shana amasung mobile ani yauna punna lak mapanrong ge malsang lut tawkre hiram asigi matang da jiri police da ngashi complaint ama tawbadagi jiri police na case register ama tawduna tawdok asigi matang da kopna thijinba hokre hairi CBI na fa ki ba miyoy taret ke while Guwahati High Court ta satharabadi miyam ga loina na akan ba khongjang changsin gani hairi wifi nupi ani mi phi thongdana puraga chatkibagi thogdok kamari leinana CBI na fa ki ba miyoy taret ke while Guwahati High Court ta chathaba yaroi haina me mari ge viral video English engani kulhumdoi ge JSC ke convener mani khuman na phongdokre Hirama siga mari leinana ngasi Manipur Press Club ta pangthokiba paugi mifam amada mahakna haiki CBI na sahi asigi July 13 da miyoy taret case asiga mari leinana faraba matungda July 13 da court ta puthoki adumukpu makhoi taret hojik fawa while fangdana sajiwa jail da leiri
CBI na case ase Guwahati da transfer tawduna tha asige kunmathoi da wayal sathagani hairiba ase yaba ngamloi Manipur High Court amadi Session Court laina karigidamak Guwahati da chatkadoribanu Guwahati da case ase thengnana bagidamak ukil nektuna mafam aduda chatpa haibasi achowa senpham sangani mioi tared adu lairaba ngaktani maram aduna state ase da case ase makha chathabiyo haiki Security Force na akaknaba pau ama fangbadagi ngasi ayuk yaripok PS ki manung chenba PC gi khano pokta laiba Gwarok Reserve Hill Range da thiba humbagi thabak sathabada lotona thamlamba namai amade bom phangle hairi ngasi ayupung mari rom tabada SP Thawal gi mijang makhada Special Operation Group Thawal COB Lilong COB Thawal 33 AR amadi CDO Thawal gi combined team amana mafam adu da changsinduna thiba humbagi thabak sathabada lotona thamlamba magazine yawa pistol ama samdoklaba magazine yawa country made pistol ama 36 SA ge hand grenade manga 80 WP ge grenade ani 9 mm ge kapa yariba maru taret 5.56 mm ge kapa yariba maru ahum 7.62 mm ge kapa yariba maru ahum 7.62 mm ge kapa yariba maru tarani thoi fagale operation adu ayupong mari dagi taruka minute kuntra fawba chathake masige matangda yaripo police station da case ama register tawkhre hari All Manipuri United Club Organization na paring naina chatharakpa Way Forward campaign gi saruk ama oina ngasi miyam gi mifam ama ibudok pakhangba community hall langthabal da pangthokre thauram aduda amoko gi president Nando Luwang Impal West District United Club Organization gi president KS Heramani United People's Welfare Association gi president Edjoy Amadi Maira Paibi Lup Singi Luchingbi kayana saruk yakhi hairi Thauram aduda wangangloi oikiba Fulindro Konsamna hauzik oiriba fibam asiga mari lainana mioibagi haki matangda wafam kaya thamke amukona paring naina satharagliba campaign asibo mai pa handuna tungkoiba solution ama puraknaba punna khonaminasi haiki District Sport Association DSA Kaksingi Sanabung Asibo Matamga Chunaba Maongda Sangot Saganaba Amade Kaksin Kaitel Asibo Masak Thokba Kaitel Ama Ohenaba Sangot Saganaba Ngasi Kaksing Assembly Constituency ge MLA Mayang Lambam Rameshwar Amade Wabagai Assembly Constituency ge MLA Usham Devena Kaksing Municipal Council ge Executive Officer L Ramesh Amade Manipur Police Housing Corporation ge Engineer Singh Yauna Koina Satuna Yangsin Kre Ngasigi yangsin kongsat aduda ahanba oina District Sport Association Kaksingi Shanabungi Fibam yangsin bagaloinana Association asigi thaupuba sing amade miut singa famin aduna sangat sagat pagi matangda warisanake warisanaba aduda MLA anige maikaidagi lakadoriba Englishing ani kun mari fawbagi manungda sanabung asibu matangga chunaba masak thokpa sanabung ama oinaba sangat sagat pa horagani haina thajaba pike Hiram asigi matangda wabagai SCG MLA Usam Devena Fongdorakpada Kaksing Miyamna Kaksingda Matamga Chunaba Stadium ama thamba pambagi proposal laibana DSA Kaksingi Shanabung Asibu Sangatuna Matamga Chunaba Sanabung ama Ohenaba Sangat Saganaba Kaksing SCG MLA Mayang Lambam Rameshwar ga punna honari Lakadariba chahi English ang ani kunmari fawbagi manungda sungsoy soydana saba hongnaba honajagi haiki Kendra madi wagai kendra ki manung da tariba market asi afaba modern market ama sanana bagi akoi ngasi masi yengsin ba laksabani hairiba market infrastructure si sarakpada asing badi kana ga dawribisi masi akoi bida leiriba hiyangamam kendra subnu kendra amadi asomna kanda chandel amadi tenopol dagi laiba jang napi amadi achapor makoi olaiba pothok mayam si masi gi gon kom oiba choba market masu ga dawriba masi akoi semgat bagi akoi honorable MLA Oja Deven amadi ehangna honorable chief minister da haibirubada masi hanaki financial year da masi program hapona harpadagi akoi mapabasi yengba laksabani hojik police housing gi engineer singna akoi executive officer Kaksing municipal council ga punna yenga kanda mafam sida kaya yamna chawba karamba mongi market saragadi public ka khaidai kana bahena phangani aduga mafam asi yamna vibrant oiba commercially koi economically vibrant oiba mafam manipur mafam da ohenna ba koi
होनजरी अदुना Tungda Kaksing Kaitel ge phibam yangsiladuna Kaksing AC ge MLA Mayang Lambam Rameshwar na phongdorakpada Wabagai AC amadi Kaksing AC ase ge manungda leiriba Kaksing Kaitel ase matamga chunaba afaba modern market ama ohenaba sangat saganaba ngasi yangsin jabani Wabagai amadi Kaksing AC anigi Miyamgi apambagi matung inna sagatawriba market asina assembly constituency ani asigi miyam khaktada natana akoibada leiriba hianglam sugnu chandel amadi tengnopalgi miyam dashu kanaba pigani market asibu shanaba handaki financial year asida habnaba chief minister na khangalakpadagi chief minister bu Kaksing amadi Wabagai asigi miyamgi mihut selaga thagarpa phongdokchari Kaksing Kaitel asida sagadawriba market ase kaya yamna chawba amade karamba mawongi market saragadi miyamda hena kanaba pigani loinana mafam ase commercially economically vibrant oiba Manipurgi mafam ama oinaba kanna honajari haike कोई कक्षिंग की प्रजा में आमने कोई स्टडी ममा थम्बा पाम बाय बता रहे हौजी की मतलब सुनबा कोई स्टडी ममा थमना बगी दबता कन्ना कोई प्रपोज तोई अदु हाई पोसी मयामने कोई कैरेक्टर मतक कोई ऑनरेबल चीफ मिनिस्टर तामोबी लाखना म चता बिरमे अदुगा हाई देश कक्षिंग सी सोइदरमकी हाई फिनसी दसु कोई 2024 बागी मनुददी कोई सुगे सोइदना स्टेप जी साबा होलबी दबता कोई ऑनरेबल एमएलए कक्षिंग की आई मरुक जराम सो आई साबंग कन होनर कांदा मयामदा सुचोचिना कोई पुथोल थबी दबता कोई होरे सके हाई मयाम Government of Manipur Directorate of Education S Lamphelpa na thokiba notification amagi matung ina school sing class hawagi matam ayuki pung nipan oiramba adu pung mapandagi oiragani haikibana maram oiraga hana Millennium Institute of Sciences Kwakaitel mayai koibi Imphal gi second terminal examination gi matam so morning session gi hana pung nipanda hawgani haina tawramba adu ayuk pung mapandagi hauragani amadi afternoon session gi hana numit yungba matung pung 12 ga minute kontra oiramba adu nungtelgi pung amaga minute kontra dagi hauragani adubo atai hana pikiba timetable dadi ahongba leiroi haina Millennium Institute of Science Kwakaitel mayai koibi Imphal gi principal na thadorakba notification amana school asigi mahiroi singda khangalakli paugi marakta na tenba break amatang logzari Millennium Institute of Sciences Kwakaitel mayai koibi Imphal school asigi hojik tamliba mahiroi singda karigum ama khangalakli madudi November gi tarik 13 Government of Manipur Directorate of Education is Lamphelpa na thokiba notification amagi matungina school sing class hobagi matam ayuki pung nipan oiramba adu pung mapan dagi oiragani haikibana maram oiraga hana school asigi second terminal examination gi matam su morning session gi hana pung nipan da hogani haina toramba adu ayuki pung mapan dagi hauragani amadi afternoon session gi hana numit yungba matung pung taragani thoi makai oiramba adu nungtil gi pung ama makai da hauragani adubu hana pikiba timetable dadi ahongba leiroi Kangan Jaribi, Principal, Millennium Institute of Sciences, Kwakaitel mayai koibi Imphal. Break matung da mayam butaram nogsari makataba pau pizari All Manipur United Club Organization ge miyang makada Imphal West District United Club Organization ge Apex Organization oiriba Singjamai Tulilong United Club Organization amade Kyamgai Khangemba Youth Club na Yaima Eye Hospital ga kushamnaduna Kyamgai mayai lekai Khangemba Youth Club ke complex da free eye camp ama pangthokhrei ngasigi mit layeng bagi thoram aduga mari leinana amuko ge president Nando Luwang na hai leptana chatharak leba free eye camp ase miyamgi yaifana ba thoram amani haksang bo fana thamba haibasigi manungda mit fana thamba haibasichu yamna maru oi Maram aduna mit fana thamna bagi damak aikoi mit pu chaksin se yamna maru oikraba mit asibu masa masana kaya thawai gande masi tawroi dabani karigumba haksangi maru oiba heart kumba naraglabadi yamna thuna hospital da sali adugumna mit chu matam chana layeng thokpagi hainabi thamgadabani haiba wafam su Nando Luwang na phongdokhe aikoi amungkona aikoi tongan ba Manipur gi leiba club organization kya kuchamnaraga lepalaitana aikoi free eye camp si patok chare masi ge saruk ama waina ngasi su akoi amuko gi miyang makada Singjami Tulilong United Clubs Organization na akoi kiam gai Khagemba Youth Club amadi yaima ai hospital Khagembali pangka hoidom lekai ge kusam naraga
ꯑꯩꯈꯣꯏ ꯀꯌꯥꯝꯒꯤ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯧꯖꯤꯛ ꯐ꯭ꯔꯤ ꯑꯥꯏ ꯀꯦꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯔꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯀꯌꯥꯗ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯜ ꯀꯌꯥꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯁꯣꯛꯂꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜ ꯑꯍꯜ ꯂꯃꯟ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯈꯔ ꯃꯈꯩꯗ ꯑꯣꯏꯕꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯃꯗꯤ ꯃꯤꯠ ꯁꯣꯛꯄꯅ ꯑꯣꯏꯍꯜꯂꯤꯕ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯈꯨꯟꯅꯥꯏꯁꯤꯗ ꯈꯨꯗꯣꯡꯊꯤꯗꯕ ꯐꯤꯕꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯤꯕ ꯃꯁꯦ ꯃꯁꯤꯗꯒꯤ ꯈꯔ ꯃꯈꯩꯗ ꯑꯣꯏꯕꯁꯨ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯣꯟꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣই ꯃꯤꯁꯟ ꯑꯃ ꯑꯣꯏꯅ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯝꯁꯀ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯔꯨꯔꯦꯜ ꯍꯦꯜꯊ ꯃꯤꯁꯟꯒꯤ ꯇꯣꯉꯥꯟꯕ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯂꯣꯏꯁꯪ ꯀꯌꯥꯒ ꯑꯩꯈꯣꯏ ꯈꯨꯠꯁꯝꯅꯖꯔꯒ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏ ꯃꯐꯝ 30ꯒꯤ ꯃꯌꯥꯗ ꯑꯥꯏ ꯀꯦꯝ ꯑꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯌꯦꯡꯕꯒ ꯂꯣꯏꯅ ꯃꯤꯑꯣꯏ 4,000ꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯅꯣꯛꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯐꯪꯍꯟꯈ꯭ꯔꯦ ꯑꯃꯗꯤ ꯉꯣꯛꯗꯣꯡ ꯅꯥꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯑꯣꯄꯔꯦꯁꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯠꯁꯤ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯗꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯍꯟꯗꯦ ꯑꯃꯗꯤ ꯃꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯅꯕ ꯃꯆꯥꯛ ꯀꯌꯥ ꯑꯃꯁꯨ ꯑꯣꯏꯍꯜꯂꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯥꯟꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯅꯕ ꯂꯥꯟꯅ ꯐꯤꯔꯦꯞ ꯂꯧꯅꯕꯒꯤ ꯃꯆꯥ ꯑꯃꯁꯨ ꯃꯤꯠ ꯑꯁꯤꯗꯒꯤ ꯑꯣꯏꯍꯜꯂꯤ ꯑꯗꯨꯅ ꯃꯤꯠꯁꯤ ꯐꯍꯟꯁꯤ ꯍꯛꯆꯥꯡ ꯐꯍꯟꯁꯤ ꯈꯨꯟꯅꯥꯏ ꯐꯍꯟꯁꯤ ꯑꯃꯗꯤ ꯑꯐꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯤꯠ ꯑꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏ ꯑꯗꯨꯅ ꯍꯛꯆꯥꯡꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯀꯌꯥꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯠ ꯑꯁꯤꯁꯨ ꯑꯃꯅꯦꯅ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏ ꯃꯁꯤꯁꯨ ꯌꯥꯝꯅ ꯃꯁꯤꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯀꯅꯥꯒꯨꯝꯕ ꯍꯥꯠ ꯅꯥꯔꯒꯗꯤ ꯃꯁꯥꯒꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝ ꯌꯣꯟꯊꯣꯛꯑꯒ ꯈꯨꯗꯛꯇ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯃꯤꯠꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯃꯅꯥꯛ ꯅꯛꯄ ꯑꯩꯈꯣꯏ ꯃꯤꯠ ꯂꯥꯌꯦꯡꯐꯝꯗ ꯆꯠꯂꯒ ꯂꯥꯌꯦꯡ ꯊꯣꯛꯄꯒꯤ ꯍꯩꯅꯕꯤ ꯑꯁꯤ Sahi asigi haukiba me ahumdagi tholakiba irangna maram oiraga Manipur lengake Home Department na laukhalakpa saksin thaurang oina thengkhang naina ngasi phawa internet thingzinduna lakle internet ke athengba makha sandorakpa oina amuk numit mangani haibadi tha asigi tangkul humdoigi numidang pung 3:45 phawba sangdokle haibagi order ama Commissioner Home na thokre High Court of Manipur da file tawrakiba PIL number 25 of 2023 ge court asina pikiba orders senge matung ina irangna sohandaba district headquarter kharada trial basis ta mobile tower seng hangdokpa hore makha tanasu law and order ge phibam farak labade mobile tower seng hangdoknaba lengangna kopna khanari hairi Gawana Yumbu Oiduna Pangthokeba 37 Chuba National Games da Saruk Yaruba Sanaroi Singbo Taramna Opage Achamba Thoram Ama Hianglam Wabagai Lamkhaigi Ima Kaitel da Pangthokre Kaksing District Olympic Association na Sinba Thoram Aduda Lamdam Sige Masak Nairaba Luchingba Sing Amadi Sport Pu Pamjaba Mioi Kayana Saruk Yaki Ningsing Bayai Handakta Gawada Pangthokeba Kuntra Chuba National Games Aduda Kaksing District Tagi Sanaroi Kun Nipana Masana Nipanda Saruk Yaduna Punnas Sanagi medal taramanga lupagi medal manga amadi senjengi medal kunni thoi fanglakibani Israel gi Prime Minister Benjamin Netanyahu ase war criminal amani mahag ase wayal sathaba tawdana nomaina kaplaga hatkadabani haina Congress Party gi MP Rasmon Unithan na phongdokre Wapam ase Kerala ge Kasaragota Palestinian bo Sagatpa Utuna Pangthokiba Miyamge Achoba rally amada mahangna phongdokibani Haujik Israel ge Prime Minister na micham miyamda onsinduna chatariba yang Hyderabad thawong sing ase yamna minungsi leitaba machat amani Asigumba kaya asi yengluraga mahakpo wayal amata chathadana nawaina kaptuna hatpagi matam oirabani haina so Congress Party ge MP Rasmon Unithan na phongdoki hairi District Fishery Officer DFO Oriba Ilangbam Rameshwarbo atopa maphamda transfer tawba yaningde mahakpo hanagi maphamda hanjin halu haina Bishnupur District Fishery and Alliance Development Cooperative Federation Limited oinamna mari lainaba sengi pungning sengsilakli Hiram asiga mari lainana ngasi press club ta pangthokiba paugi mifam amada organization asigi president Tongbram Rambal na haiki district ase ngagi pothok marangkai na leiba maramna ayamba praja singsu ngagi sinpam asida mai onsile maram aduna district asida corruption yaudaba DFO ama yamna darkar oi elangbam Rameswar Hairiba DFO ase maikai adongi ngami singa apaba mari thamba corruption leitaba officer ni Mahakpo ngahak leitana mafam amadagi amada transfer tawiba chumde Mahakpo matam khara district asida lengdana thambiyo
mahak sahi asigi January tang kundage district asida DFO oina lakibani aduga October kunda transfer tawbiki mahaki mahota Dineshwar Kauba nganmige awaba khangdaba DFO ama thabiraki anoba lakleba DFO ase praja singna pamde hanagi DFO adu PBU haiki Haukiba October 2023 da Ilangnong Rameswar haiba district fishery officer asi Bishnupura transfer tawiraki mahana Bishnupura lelingi manung asida tagung experimental fish farm pan asi ising pumbadagi praja singda makan maka kaya ana bakya putuna sathiba phibam da mayuk narasi ko na bi da makta kum chengdok na bi khongjang kaya samsin ba amadi water sample lobdina water treatment to na makan na bone ngi jera kasida haukiba November gi tarik nipan da 2023 da transfer order amu tholapani haiba transfer order si amu November tarik nipan da isti amu tawre hosi amu district headquarter da amu ngase transfer to bikre haiba praja singi da makta chakot thorang kaya da amadi ngami singi da makta apa thakok thoram kaya paikhat ki ba sikumaba ikai khunjarba I Rameswar bu Bishnupur district asida sahi khara lemna thambiduna ngami singi amadi farmer singi amadi pham kaya gi chakot thorang to bada daita lobon biu haidana ngasi sikumaba press meet asi tokjabani Writers Forum Impal na sendona mahag tubo waraw ramgadra haina mingthonba wari machagi lairik ama ngase Major Kulda laiba Manipur Press Club ta phongkre lairik ase hawam setabati debina ibani Thauram aduda Writers Forum Impal gi President Kaisam Priyo Kumar Singh na athoiba lengbirakpa amadi forum asigi Vice President Erongbam Bashanta Singh na thauram mapu oiki aduga All India Radio Impal gi hanagi Director Dilip Mayangbam na lairiki maramda wangangke Mating Pangsi Group ki mga Shuba Foundation Day ngasi Wangkai Ningtem Pukri Mapal Community Hall da pangthokre. Thauram aduda Rimski Secretary Department da Head of Department oiriba Dr. R.K. Lenin, Mating Pangsi Group ki Chairman Romeo Khangembam, Amjugi Hanagi President W. Samjai, Life Saver Manipur gi Managing Director Padma Kumar Sharma amadi Social Worker Bipin Pangambam na mathang sit na Chief Guest President amadi Guest of Honor oike. Thauram aduda organization asigi nauna khalaba thaupuba sing wasak lawbaga loinana saktakhi Thauram aduda society da handok thoidokpa thabak tawkraba mioi singbo organization na ikai kumnaba utpaga loinana certificate piki Luchingbi Prime Minister Indira Gandhi ki wakalon adu ngasigi mirol na kaupam thokte haina CLP leader o ibobina phongdokre Kuki militant ki khutta laikhidrabe abechagi asiba hakchang miyamna aroiba ikai khumnaba utlaba matung kangsup singkhongda lairom sankre Amadi mioi tararin thoirom na jiribangi makalran roigi yumdagi sel oina lupa lag taruka makai amadi shana amasung mobile ani yauna punna lag mapan rongi malsang sing lutokre Ngasigi oina MAMI TV na sandok saba Manipuri Paulo Shinjari miyang tabiri pasimgo amukana kurumjari Millennium Institute of Sciences Kwakechel Mayai Kubi Imphal School asigi hojik tamliba mahiroi singda karigumba ama khangalakli madudi November gi tarik taraga tareta Government of Manipur
Directorate of Education is Lampel Patna thokiba notification amagi matungina school sing class hobagi matam ayuki pung nipan oiramba adu pung mapan dagi oiragani haikibana maram oiraga hana school asigi second terminal examination gi matam su morning session gi hana pung nipan da hogani haina toramba adu ayuki pung mapan dagi hauragani amadi afternoon session gi hana numit yungba matung pung taragani thoi makai oiramba adu nungthil gi pung ama makai da hauragani adubu hana pikiba timetable dadi ahongba leiroi Kangan Jaribi, Principal, Millennium Institute of Sciences, Kwakatil Mayai